Numit tara mapal suruba fawbada yumdagi thabak suba chatkiba kwakta sarang patagi MD achauba ngasi fawba mafam khangdana leidakpada magi asengba langlalangzin amatang khangan biu haina ngasi JSC against the missing of MD achauba na sinduna kwakta bazarda wakat mifam ama from Kray Thodok asagi matangda SP da missing report loinana leingakta su memorandum pikiba leire adubu ngasi fawbada thoidokpa mangkhriba MD achaubagi wafam amata khangba ngamdana leirakli Wakat mifam aduda saruk yakiba Zamitullah Magi Secretary Maulana Alauddin haikibada ngasi fawbagi manungda MD achauba hinglibara natraga sikrabara kari amata khangdana leibasi langla amatang oirabasu khangan biu haina taksin khrabani Magi imungna kairoi lekaina tawfom khangdana sanglaba matam asi leirakli maram aduna haujiktagi pung nifu nipal gi manungda mari leinaba singna asengba ama khangan biu karigumba khangan bitrabadi makha tana akanba khongjang kaya lup kaya ka loinana changsinaba sem sare haiki ngasi MD achauba leikhiba asiga mari leigana mahaksi khulda sakibadagi mang khibra si khibra karibata khangdaba ngasi numit champani surapa langla langjing karibta phangdabasida ko achauba sigi matanga thigatpa matamda langla langjing karibta phangdabsina maram orakanda ikhoina Manipur ki lengakta memorandum pijale tari kumsama thoi phaugi ki manungda achauba ki langla langjing puthobiyo na haibadagi ngasi kumsama thoi sufre sigi mamangda ikoina SP da mari lengba department da palakanda biyo yani da ikoina thigaluba matamda suspect leyana ikoina ni ani haribasi ukhul da pastor oina leiba Vilam Wilson Jingyo Cat of Kalhang Village haiba ani subada Hector Chairman Kalhang Village hariba biyo ani sida daud ikoi lei